ꯃꯌꯥꯝ ꯃꯄꯥꯟꯗꯤ ꯀꯔꯤ ꯀꯔꯤ ꯆꯥꯁꯜꯂꯒ ꯂꯥꯛꯑꯒ ꯃꯌꯥꯝ ꯃꯄꯥꯟꯒꯤ ꯈꯥꯅ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯆꯥꯅ ꯂꯥꯛꯑꯒ ꯑꯩꯅ ꯑꯃꯨꯛ ꯄꯣꯠ ꯑꯃ ꯇ꯭ꯔꯥꯏ ꯇꯧꯔꯤ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯃꯌꯥꯝ ꯐꯖꯗ꯭ꯔ ꯌꯦꯡꯉꯨꯁꯦ ꯀꯩꯅꯣꯅꯤ ꯇꯟꯅꯤ ꯁꯤꯁꯦ ꯀꯂꯔꯐꯨꯜ ꯇꯟꯅꯤ ꯍꯧꯕ ꯃꯌꯥꯝ ꯉꯁꯤ ꯇꯝꯁꯤꯡꯁꯤ ꯑꯩꯅ ꯑꯩꯅ ꯇꯧꯗꯣꯏꯁꯦ ꯍꯧꯔꯤꯅꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯁꯤꯅꯤ ꯁꯨꯃꯥꯏ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯀꯂꯔꯐꯨꯜ ꯇꯟ ꯍꯥꯏꯇꯥꯔꯦ ꯄꯨꯔꯤꯁꯨ ꯁꯦꯝꯕ ꯌꯥꯏ ꯇꯟ ꯑꯀꯪꯕꯁꯨ ꯍꯧꯕ ꯌꯥꯏ ꯑꯁꯤꯅ ꯄꯥꯂꯛꯅꯦ ꯄꯥꯂꯛꯇꯣ ꯃꯥꯅꯦ ꯒ꯭ꯔꯥꯏꯟꯗꯔꯗ ꯇꯛꯑꯒ ꯑꯁꯤ ꯄꯥꯂꯛꯀꯤ ꯃꯥꯅꯦ ꯇꯟ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯤꯅ ꯒ꯭ꯔꯤꯟꯁꯤꯅ ꯑꯃꯁꯤꯅ ꯌꯥꯡꯍꯟꯒꯤ ꯑꯣꯏꯗꯣꯏꯕ ꯑꯁꯤꯅ ꯕꯤꯠꯔꯨꯠꯀꯤ ꯑꯣꯏꯗꯣꯏꯕ ꯑꯁꯤꯅ ꯁꯨꯝ ꯄ꯭ꯂꯦꯟ ꯑꯩꯅ ꯃꯈꯨꯠꯁꯦ ꯍꯥꯝꯍꯧꯗ꯭ꯔꯕ ꯑꯁꯤ ꯕꯤꯠꯔꯨꯠꯀꯤꯁꯦ ꯇꯣꯠ ꯂꯣꯏꯔꯒ ꯑꯗꯨꯅ ꯁꯤꯅ ꯄ꯭ꯂꯦꯟ ꯑꯣꯏꯕ ꯁꯤꯅ ꯑꯩꯈꯣꯏ ꯔꯦꯟꯕꯣ ꯑꯗꯨꯃꯥꯏ ꯀꯂꯔꯤꯡꯒꯤꯅꯦ ꯄꯨꯔꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤꯁꯦ ꯁꯦꯝꯗꯣꯏꯅꯤ ꯑꯗꯨꯅꯦ ꯑꯩ ꯃꯌꯥꯝꯗ ꯁꯨꯝ ꯁꯦꯌꯔ ꯇꯧꯅꯤꯡꯉ ꯇꯧꯏꯅꯤ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯍꯥꯟꯅ ꯇꯟꯁꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯣꯠꯇꯣꯏꯅꯦꯕ ꯑꯗꯨꯒꯤꯅꯤ ꯑꯗꯨ ꯂꯣꯏꯔꯒ ꯇꯟꯗꯨ ꯌꯦꯡꯕꯗ ꯌꯥꯝ ꯐꯖꯒꯅꯤ ꯌꯦꯡꯁꯤ ꯑꯗꯨꯗꯤ ꯌꯥꯗꯦ ꯑꯗꯨꯅ ꯃꯆꯨꯁꯦ ꯑꯩꯗꯤ ꯅꯞꯁꯜꯂꯤꯅꯅꯦ ꯑꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯤꯅ ꯄꯥꯂꯛꯀꯤ ꯇꯟ ꯑꯣꯏꯗꯣꯏꯅꯤ ꯁꯤꯅ ꯕꯤꯠꯔꯨꯠꯀꯤ ꯑꯣꯏꯗꯣꯏꯅꯤ ꯌꯥꯏꯍꯪꯒꯤ ꯑꯣꯏꯗꯣꯏꯅꯤ ꯁꯤꯅ ꯁꯨꯝ ꯄ꯭ꯂꯦꯟꯗꯣ ꯑꯩ ꯃꯈꯨꯠꯁꯨ ꯍꯥꯝꯍꯧꯗꯕꯅꯤ ꯁꯦ ꯇꯣꯠꯁꯜꯂꯨꯔꯦ ꯄ꯭ꯂꯦꯟ ꯋꯥꯏꯠ ꯃꯆꯨꯗꯨꯅꯤ ꯁꯤꯁꯦ ꯅꯨꯡꯇꯤꯒꯤ ꯆꯥꯅꯕꯗꯣ ꯑꯁꯤ ꯃꯔꯤꯁꯦ ꯃꯔꯤꯈꯛ ꯀꯂꯔꯁꯦ ꯔꯦꯟꯕꯣ ꯑꯗꯨꯃꯥꯏ ꯑꯣꯏꯅ ꯄꯨꯂꯞ ꯃꯆꯨꯁꯦ ꯀꯂꯔꯐꯨꯜ ꯑꯣꯏꯍꯟꯗꯣꯏꯅꯤ ꯔꯣꯜ ꯇꯧꯔꯒ ꯑꯃꯨꯛ ꯃꯥꯁꯦ ꯄꯨꯟꯅ ꯇꯛꯇꯣꯏꯕ ꯇꯛ ꯂꯣꯏꯔꯒ ꯃꯇꯨꯝ ꯃꯇꯨꯝ ꯀꯩꯅꯣ ꯇꯧꯗꯣꯏꯕ ꯗꯣꯗꯣ ꯁꯦꯝꯃꯒ ꯑꯃꯨꯛ ꯇꯛꯅ ꯍꯧꯗꯣꯏꯅꯤ ꯏꯆꯦ ꯃꯌꯥꯝ ꯑꯗꯨꯒꯤ ꯑꯩꯅ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯅꯤꯡꯅ ꯇꯧꯔꯛꯏꯅꯤ ꯃꯌꯥꯝꯁꯤꯅ ꯕꯤꯠꯀꯤꯗꯨꯅꯤ ꯕꯤꯠꯔꯨꯠꯀꯤ ꯑꯁꯤꯅ ꯄꯥꯂꯛꯀꯤꯗꯣ ꯑꯁꯤꯅ ꯑꯩ ꯁꯨꯝ ꯒꯥꯖꯔꯒꯤ ꯇꯧꯔꯕꯅꯤ ꯁꯤ ꯑꯍꯨꯝ ꯇꯟꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯅ ꯑꯃꯨꯛ ꯃꯊꯪꯗ ꯂꯣꯟꯅꯔꯒ ꯑꯃꯨꯛ ꯇꯛꯇꯣꯏꯅꯦꯕ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯔꯣꯜ ꯇꯧꯗꯣꯏꯅꯤ ꯁꯤꯅꯤ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯔꯣꯜ ꯇꯧꯗꯣꯏꯅꯤ ꯁꯤꯁꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯛ ꯇꯛꯇꯣꯏꯅꯤ ꯁꯤꯁꯦ ꯃꯌꯥꯝ ꯁꯤ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯕꯦꯂꯥꯅ ꯁꯨꯃꯥꯏꯅ ꯇꯛꯇꯣꯏꯅꯦꯕ ꯇꯛꯑꯒ ꯀꯩꯗꯧꯗꯣꯏꯕ ꯁꯤꯁꯦ ꯃꯥꯒꯤ ꯗꯣꯗꯣ ꯑꯃꯨꯛ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯃꯇꯨꯝ ꯃꯇꯨꯝ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯇꯣꯏꯕ ꯁꯨꯃꯥꯏꯅ ꯏꯀ꯭ꯋꯦꯜꯂꯤ ꯆꯥꯡꯗ ꯇꯧꯔꯒ ꯑꯗꯨꯒ ꯑꯃꯨꯛ ꯇꯛꯇꯣꯏꯕ ꯁꯤꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯇꯟ ꯇꯛꯄ ꯁꯨꯃꯥꯏꯅ ꯇꯛꯇꯣꯏꯅꯤ ꯑꯗꯣ ꯑꯩ ꯏꯊꯟꯇ ꯚꯤꯗꯤꯑꯣꯁꯨ ꯂꯧꯕꯅꯤꯅ ꯑꯩ ꯇꯛꯄꯗꯨꯗꯤ ꯌꯦꯡꯍꯟ ꯉꯝꯃꯔꯣꯏ ꯁꯨꯃꯥꯏꯅ ꯏꯁꯇꯦꯟꯗꯁꯨ ꯊꯝꯕ ꯌꯥꯗ꯭ꯔꯦ ꯁꯤ ꯈꯔ ꯀꯩꯅꯣ ꯑꯣꯏ ꯖꯒꯥꯁꯦ ꯑꯗꯨꯒꯤ ꯑꯁꯨꯃꯥꯏꯅ ꯇꯧꯔꯒ ꯔꯥꯎꯟ ꯁꯨꯃꯥꯏꯅ ꯗꯣ ꯍꯥꯏꯗꯣ ꯁꯦꯝꯃꯅꯤ ꯁꯨꯃꯥꯏꯅ ꯃꯇꯨꯝ ꯁꯦꯝꯃꯒ ꯑꯗꯨ ꯃꯊꯛꯇ ꯑꯩꯈꯣꯏ ꯇꯟ ꯇꯛꯇꯣꯏꯕ ꯑꯗꯨꯗ ꯌꯦꯡꯍꯜꯂꯛꯀꯦꯀꯣ ꯃꯌꯥꯝ ꯌꯥꯝ ꯐꯖꯕꯅꯤ ꯃꯆꯨꯁꯦ ꯑꯗꯨꯒꯤ ꯑꯩꯅ ꯌꯦꯡꯍꯟꯕꯅꯤ ꯄꯨꯔꯤ ꯍꯧꯕꯗ ꯌꯥꯝ ꯐꯕꯅꯤ ꯐꯖꯕꯅꯤ ꯀꯂꯔꯁꯦ ꯁꯤꯗꯤ ꯑꯣꯟꯂꯤ ꯄꯥꯂꯛꯀꯤꯅꯤ ꯁꯦ ꯃꯌꯥꯝꯁꯦ ꯄꯥꯂꯛꯀꯤꯅꯤ ꯄꯥꯂꯛꯀꯤ ꯄꯨꯔꯤ ꯇꯥꯔꯦ ꯁꯤꯁꯦ ꯑꯁꯤꯁꯤꯅ ꯑꯃꯨꯛ ꯕꯤꯠꯔꯨꯠꯅꯦ ꯄꯥꯂꯛꯅꯦ ꯁꯦ ꯒꯥꯖꯔꯒ ꯑꯗꯨꯃꯥꯏꯅ ꯁꯨꯃꯥꯏꯅ ꯀꯂꯔꯤꯡ ꯂꯥꯛꯄꯅꯤ ꯁꯦ ꯃꯌꯥꯝ ꯁꯣ ꯐꯖꯕꯅꯤ ꯑꯗꯨꯒꯤ ꯑꯩ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯔꯛꯏꯅꯤ ꯁꯤ ꯑꯅꯤꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯄꯥꯂꯛꯀꯤꯁꯨ ꯁꯦꯝꯕ ꯌꯥꯏꯑꯕ ꯑꯣꯟꯂꯤ ꯄꯥꯂꯛꯇꯣ ꯒ꯭ꯔꯥꯏꯟꯗꯔ ꯇꯛꯑꯒ ꯃꯍꯤꯗꯨꯅ ꯇꯟꯗꯣ ꯇꯣꯠꯄ ꯑꯇꯥꯗꯣ ꯇꯣꯠꯄ ꯑꯗꯣ ꯁꯨꯝ ꯄꯨꯔꯥ ꯀꯪꯍꯜꯂꯛꯄꯅꯤ ꯄꯨꯔꯥ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯑꯗꯣ ꯁꯣꯐꯁꯨ ꯑꯣꯏꯕꯅꯤ ꯁꯦ ꯍꯥꯎꯕꯅꯤ ꯃꯌꯥꯝꯁꯦꯁꯨ ꯐꯖꯅꯁꯨ ꯃꯨꯟꯕꯅꯤ ꯁꯦ ꯌꯥꯝꯅ ꯁꯣꯐꯠ ꯑꯣꯏꯌꯦꯕ ꯁꯤꯁꯦ ꯑꯗꯨꯅꯦ ꯃꯌꯥꯝꯗ ꯁꯦꯌꯔ ꯇꯧꯅꯤꯡꯅ ꯇꯧꯕꯅꯤ ꯄꯥꯂꯛꯀꯤ ꯄꯨꯔꯤꯅꯤ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯁꯨꯝ ꯇꯟ ꯑꯣꯜꯂꯦꯕ ꯁꯤꯁꯦ ꯁꯤꯁꯤꯗꯤ ꯕꯤꯠꯅꯦ ꯄꯥꯂꯛꯅꯦ ꯒꯥꯖꯔꯒ ꯑꯗꯨꯒꯤ ꯀꯩꯅꯣꯗ ꯇꯧꯕꯅꯤꯁꯦ ꯐꯖꯕꯅꯤ ꯃꯆꯨꯁꯦ ꯐꯖꯅ ꯔꯥꯎꯟ ꯇꯧꯅ ꯇꯧꯔꯒꯗꯤ ꯑꯩꯅ ꯇꯧꯕꯁꯤꯗꯤ ꯀꯩꯅꯣ ꯑꯣꯏꯔꯦ ꯈꯔ ꯐꯖꯕ ꯋꯥꯠꯂꯦ ꯄꯨꯔꯥ ꯔꯥꯎꯟ ꯑꯣꯏꯅ ꯇꯟꯗꯣ ꯀꯩꯅꯣ ꯑꯣꯏꯒꯗꯅꯤ ꯀꯥꯝꯈꯠꯀꯗꯅꯤ ꯁꯤꯗꯤ ꯀꯥꯝꯈꯠꯇꯦ ꯆꯞꯈ꯭ꯔꯦꯁꯦ ꯑꯩꯅ ꯘꯤꯗ ꯇꯧꯕꯅꯤ ꯑꯁꯤꯅꯤꯗ ꯃꯌꯥꯝꯁꯨ ꯁꯨꯃꯥꯏꯅ ꯇꯧꯅ ꯆꯥꯎ ꯍꯥꯎꯕꯅꯤ ꯌꯦꯡꯕꯗꯁꯨ ꯐꯖꯕꯅꯤ ꯀꯂꯔꯁꯦ ꯃꯌꯥꯝ ꯑꯩꯒꯤ ꯀꯂꯔꯐꯨꯜ ꯀꯂꯔꯤꯡ ꯇꯟꯗꯣ ꯑꯣꯜꯂꯦ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯑꯩꯅ ꯃꯌꯥꯝꯗ ꯌꯦꯡꯍꯟꯒꯦ ꯇꯧꯔꯤꯅꯤ ꯑꯗꯨ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯀꯂꯔꯁꯦ ꯀꯩꯅꯣ ꯑꯀꯪꯕꯁꯦ ꯑꯩꯅ ꯍꯧꯖꯤꯟꯕꯀꯣ ꯑꯁꯤ ꯑꯦꯛꯆꯨꯋꯦꯂꯤ ꯄꯨꯔꯤꯗꯗꯤ ꯐꯖꯕ ꯍꯦꯟꯕꯅꯤ ꯑꯩꯈꯣꯏꯅ ꯊꯥꯎꯁꯦ ꯌꯥꯝ ꯀꯌꯥ ꯆꯥꯗꯕ ꯁꯤ ꯍꯧꯖꯤꯛ ꯑꯀꯪꯕ ꯑꯃꯗꯤ ꯍꯧꯔꯦ ꯌꯦꯡꯉꯨꯁꯤ ꯃꯌꯥꯝ ꯕꯤꯠꯔꯨꯠꯀ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯇꯟꯒꯤ ꯃꯆꯨꯁꯦ ꯑꯗꯨꯒ ꯑꯃꯈꯛꯇꯅ ꯒ꯭ꯔꯤꯟ ꯀꯥꯕꯁꯤꯡꯗꯣ ꯃꯅꯦ ꯑꯃꯈꯛꯀ ꯑꯁꯤꯅ ꯈꯔ ꯈꯤꯇꯪ ꯊꯥꯎ ꯌꯥꯝꯍꯟꯗꯕ ꯑꯁꯤꯅ ꯌꯦꯡꯉꯨꯁꯦ ꯃꯌꯥꯝ ꯑꯁꯤ ꯚꯤꯗꯤꯑꯣꯗ ꯎꯕꯗꯅ ꯈꯔ ꯀꯩꯅꯣ ꯇꯧꯔꯦꯀꯣ ꯃꯥꯁꯦ ꯁꯨꯃꯥꯏꯅ ꯇꯧꯅ ꯄꯨꯔꯥ ꯀꯂꯔꯐꯨꯜ ꯑꯣꯏꯌꯦꯕ ꯃꯆꯨꯁꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯂꯥꯛꯏ ꯃꯆꯨꯁꯦ ꯃꯇꯨꯡꯗꯁꯨ ꯁꯤꯅꯤ ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯑꯃꯈꯛꯇꯅ ꯑꯩꯅ ꯀꯩꯅꯣꯗꯣ ꯃꯥꯒꯤ ꯀ꯭ꯋꯥꯟꯇꯤꯇꯤꯗꯣ ꯏꯀ꯭ꯋꯦꯜ ꯑꯣꯏꯍꯧꯗ꯭ꯔꯦ ꯁꯤꯒꯤꯅ ꯄꯅꯤꯔꯗꯣ ꯁꯣꯔꯤ ꯄꯥꯂꯛꯇꯣ ꯄꯥꯂꯛꯅ ꯌꯥꯝꯃꯦ ꯁꯤꯅ ꯌꯦꯡꯉꯨꯁꯦ ꯁꯣꯝꯗ ꯕꯤꯠꯔꯨꯠ ꯂꯩꯌꯦ ꯁꯤ ꯂꯩꯌꯦ ꯃꯥꯁꯦ ꯀꯥꯝꯈꯠꯂꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝ ꯐꯖꯩ ꯃꯌꯥꯝ ꯃꯆꯨ ꯂꯥꯛꯅꯅꯦ ꯚꯤꯗꯤꯑꯣꯗꯗꯤ ꯌꯥꯝ ꯌꯧꯗ꯭ꯔꯦ ꯃꯥ ꯒ꯭ꯔꯤꯟ ꯃꯆꯨꯁꯦ ꯐꯦꯗꯦꯠ ꯑꯣꯏꯔꯦ ꯁꯤ ꯁꯥꯔꯦ
Sini siya mayam. Ay gitan. Ay gitan. Ay sumay jeng han gito rồi. So si siya. Green color na beetroot ka yenga machu se chap mana dre asiga chap mana ya ba asiga na. Se puri type ta ho bani siya mayam. Sumay to bani. Yengbe thu jam phajai khoi na ubada onki se tawada uye phajai ba chawa so hawri do aina sum jeng halini se mayam da video da ne machu se kidan different oye ba light ki mangan na ke no green se ifu fu do ke ubada di khoi ni green se han la ya ba se jong ai nga sai puri se ahan ba se taw green se pura la ya so da green la ya so da beetroot la i swai rainbow puri aina se no to ge be aina khan bani mayam da sum share to ge na se nungai bani swai varieties ma kha cha la di house or simple da se koi paratha type te su to re aina se puri su ama ni kha ya hol le ado akang ba su to re ba se akang ba di ma chu se phajana lang na la gi smile lai se akang ba da na like ma na u dre smile kang ba se to ni pura ke no oi dre na khar kang kang re sini akang ba ni se myam chi di puri ni puri thau yaw ba se palak ki manam beetroot ki manam su lai khara khara da khoi ajwain do su kitang ha pa de haw ba hen bani da ai di si first time to ni ko na de si ge khatang phajar ni puri he round round to na pura color do distinct pura puri machu do mane khoi na jing da kama oi do mai ai same ge ba amu ka mane quantity equally low do ba ma ki do green ai nga sai tot na thamba do green the maji beetroot ki machu ga orange na gajor na to ga su dai khoi yang hang na ai thi yang yang atek pa do adu na to bani ba da dai sum hakchang do su phei na gajor do su to ba jai machu du gi tamak ta adu dei phajabani machu se duna ai khoi myam di cha re do sumai su amtang gi ta u ta na amtang cha ji ge ai na khan du ni to se di chi ni je puri ole tuni how ni myam same ten gi taste ni mayam ai ne puri ho ri ba ji mu se myam kam puri re pura kam kat le ba puri se tu ne myam da share to ni na to bani ke yung jadra se mayam ai puri sina mayam kwa na han pambi da mathak ke do pan le do mun ba kwa do mathan da sukjam se ke le ne mi ge mathau ta de he pi na ba gi mathan da ken na le re si se kya no kham ra hu ji ki so aina freeze manu da hap chalam mani aina lam da jing hin ge to ni kya jam ne amma le re ani le re amani 3 4 kwa se chaw ba ni 5 6 7 8 9 10 11 12 13 14 15 16 17 last case 18 khak ne hana ai taru khak 18 ga taru khak hana already ai nu por khare taru khak ko the 18 plus 6 plus 4 khak su dadi kya ware 6 ga 4 ga di hana por khare dadi 10 sure hujik na 18 khak ni si se mayam 18 khak oraga di ngasai gi 10 duga dadi 28 khak kwa ni ati su le hori yo makha da ta le bani si se अति खर ले हौरी साइड में पार्ट में पूरा ले हौरी है बा अदु गे न से हम दा गे न वीडियो तो के अखोदी क्वा से चा दबनी लाई खोरम बगी तमक थमबनी ना सी से कई हाय तारे सुम फ्रीज से थमगे अदु कोनम अति सोई न प्रिजर्व तो थमनी से खोक्तो का कंहन लगा सुने जाए बा सी अन केनो कोन सुपारी का सेम जाए कोई लाई तिंग खोरम बा ama hailu kita si yam kanai adugi aina sum khunjan thamini ati su lai hori ma ai dinge try to ge pana su lai hori ni budi phange pana hekpi ga ni di hairi a wang se khare pana do kwa pambi de he na wang khare adu do pana na he na wang ga fatte ai dugi maton do khara katha thalan ge to ri ni pana gi maton do kwa pambi da de sat laga maton jau khare do yengminasi du su ai kino ore ga di
ꯃꯤꯗꯨꯅ ꯍꯦꯛꯄ ꯃꯇꯝꯗ ꯃꯇꯥ ꯆꯥꯔꯒ ꯑꯩꯅ ꯀꯩꯅꯣ ꯚꯤꯗꯤꯑꯣꯁꯨ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯑꯩ ꯃꯦꯃꯣꯔꯤ ꯑꯣꯏꯅꯕꯒꯤ ꯁꯨꯝ ꯁꯦꯌꯔ ꯇꯧꯔꯛꯀꯦ ꯑꯗꯨꯅꯤ ꯁꯤ ꯃꯌꯥꯝ ꯊꯝꯃꯒꯦ